Hello everyone, welcome back. Ngasidi mayamgi mafamda ay personal oiba moments kara share tawjari. Mayam aina asise aigi Assam University da spend torokpa aigi memories kharani asi singse aina friends singa kara enjoy tomina kiba kamaina aina len kibado mayam da share tawjari. Siga leire aigi friends singa lemina kiba matam aina aigi study tawringida kamaina aigi machaton aigi punsida lakhi habado aina second semester lorba matungda machaton se aigi punsida lae siga ai first trimester ni aigi machaton se laba matungda se class chatle si sena ai 7 months sure 7 months suraga sina aigi first after married aina convocation gi queue lepani convocation gi gown phange convocation gi gown phangaga convocation hall da changwagi sina mu queue lepini akhoi gi picture khara laure siga akhoi group oina shu laure picture singse mayam asigi numit che aigi life da khwai digi special oiba moments ni khwai digi special oiba numini machaton lae machaton sisu aina 7.5 month ni sina 8 month ki 8 month oiba matamdani sina hanjiki 7.5 to gaiduga siga nai machaton gi damaktai admit tawre sumaina machaton gi punsi da lae aigi sanipa tomba sei phangjare jumda laaba matungda namme sina 1 month pharakpagini 1 month pharakpagi pictures ini sina machaton lamdun aigi aroiba bhaiba aigi last bhaiba machaton thama phabadai chalini aduga amuka hana ai friends singa unare bhaiba se machaton jauna salini macha su jawi aigi chanipahan su jawi magna school dagi loraga na school dai mak su puraga chalini si puna mag lorba matungda sina aina kharani leiraga 5 month mo pharaga aina university dai thabak amagi chetpani sumaina machatoni 1 year gi aina itomta sumaina tara celebrate tawhare my birthday su asisena aina kharani class attend tawinge matam sisigai 5 month duwana tawri sisena aigi pg gi convocation attend tawba numini aigi mamani sigagi se aigi chanipahan leire icha tomba leire aigi convocation hall da aina convocation yawba loraga tholamdai da nambani sina aigi convocation gi aigi degree fangaga nambani aigi batsman singse aigi inau gumbani ngasi su jam ningchangi moi su ngasi gi video se urati ningchangani thank you